ai khoi Congress ka loi na na Congress ta vote pirasi Kubat, 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 Kubat. Kubat ek papiral, machu ohungi piral, ai hallas piral Indian National Congress ki. Kubag ek papiral, machu ohungi piral, ai hallas piral Indian National Congress ki. Sonia ji ki, Kubak, Kubak, Rahul ji ki, Kubak, Kubak, Kendra ki, Kubak, Kubak, Lairab buyo pinab Kubak, Kubak, Aton bukan binab Kubak, Kubak, pirasi ai khoi bho. Kubag ek pamarkada, Kubag ek papiral, machu ohungi piral, ai hallas piral Indian National Congress ki. Kubag, 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 Kubag. Ito ba mayam nuwaydere? Kaya ako'y awala pa mayon ako'y inama lagi ako'y maamatan ako'y babali matamlagi so kaya nagpa ako'y inihay tayo ko. Phone mayam siya phone na lang. Semuanya tahu kenapa ya awal pas semuanya sambil dana semuanya apa yang lain kenara ini semuanya tanah raga apa ini awal pas eloi sambil bahasa masih kita mungkin suyam nongai je lagi bahasa mayam ni. Dengan semuanya tahu apa ini ayah saya ngan sudah hari ini ayah ngan berarti mikrofon nanti jauh je atau nanti sih nanti nawang ngan bahaya kan dikerja juta pi. aduna sai ito ko bida sa pajaso deki ko gi salung pham da chatwa ma tam da so kamai tana dra mi ri ya ma bani na dai ai ki samai ka phone ma ta happy on hai mai ta ba to we apai chacharu ba ma tam da so ai so mayam da share ki tan tong jage sai chacharu ba mayam da ai salung pham da chacharu ba ma tam da so wa na ma na ni de na chacharu adagi yang kaso ko di ko da so ito ko bi mayaya kai hai da ito ko mayaya kai da chacharu ma tam so ma so oi ka pi re am thawai ya mai mayam so mai ta ga ko di na sigi ayuktagi kung gano'n, i-hobserve na yung program kita na dahil i-hobserve na pa. Ito lahat sa rin mayang so mayang lahat. Ani habi dyan ICP na bundok. Tadi nga yung mga tayo din. Ito na nga tayo, group ang alam. Ito na, sige mamagi. Kuy marutaw mo yung lo tayo mo tayo. Ay nasuti kami yung wat sige po. Sige, what ang tong siya mga tanda mayang. Isisa naman lang siya rin haya. Ako hindi tawaroy hay na.
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯡꯒꯤ ꯁꯥꯏꯠꯀꯤꯁꯨ ꯑꯩꯅ ꯉꯁꯤꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯅ ꯉꯝꯕ ꯈꯔ ꯃꯇꯦꯡ ꯇꯧꯒꯦꯅ ꯍꯥꯏꯔꯒ ꯑꯩ ꯁꯤꯜꯕꯥꯗꯤ 5-6 ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯏꯟꯇꯔꯦꯁꯇ ꯃꯌꯥꯝ ꯏꯟꯇꯔꯦꯁꯇ ꯁꯨꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥ ꯅꯠꯇꯕꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯉꯁꯤ ꯇꯥꯟꯖꯥꯁꯦ ꯑꯝꯇ ꯂꯧꯖꯒꯦ ꯉꯁꯤ ꯇꯥꯟꯖꯥꯁꯦ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯄꯨꯟꯕ ꯊꯑꯣꯏꯃꯛꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨ ꯄꯨꯜꯂꯒ ꯇꯣꯏꯅ ꯂꯥꯛꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯌꯦ ꯇꯣꯏꯅ ꯂꯥꯛꯇꯕꯁꯤꯡꯗꯨꯅ ꯍꯪꯉꯤ ꯑꯩꯉꯣꯟꯗ ꯑꯩ ꯈꯪꯕ꯭ꯔꯥꯅ ꯍꯪꯉꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯕ ꯋꯥꯍꯪꯅꯦ ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤ ꯋꯥꯍꯪꯁꯦ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯤꯁꯤ ꯌꯥꯝꯕꯅꯤꯅꯕ ꯍꯥꯏꯗꯤ ꯍꯩꯔꯣꯛꯀꯤ ꯑꯩꯈꯣꯏ ꯍꯩꯔꯣꯛꯀꯤ ꯏꯃꯥ ꯏꯃꯦꯟ ꯁꯨꯝꯕ ꯈꯛꯇꯪ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝꯗꯤ ꯌꯥꯝꯕꯅꯤꯅ ꯑꯩꯕꯨ ꯈꯪꯕ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯦ ꯑꯩꯕꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨꯅꯦ ꯑꯩꯕꯨ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯔꯛꯄꯁꯦ ꯃꯁꯤ ꯑꯃꯗ ꯌꯥꯝ ꯑꯋꯥꯕ ꯃꯁꯤ ꯍꯪꯕꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯃꯤꯁꯤꯁꯨ ꯍꯥꯏꯗꯤ ꯁꯃꯨꯈꯪꯗꯩ ꯑꯣꯏꯔꯁꯨ ꯅꯤꯡꯉꯦꯜꯗꯒꯤ ꯑꯣꯏꯔꯁꯨ ꯋꯥꯡꯃꯗꯩ ꯑꯣꯏꯔꯁꯨ ꯁꯛ ꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯂꯩꯗꯅ ꯑꯗꯨ ꯃꯌꯥꯝꯁꯤꯒꯤ ꯃꯁꯛꯇꯤ ꯈꯪꯉꯒ ꯃꯃꯤꯡꯗꯤ ꯈꯪꯗꯕꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯣ ꯑꯗꯩ ꯃꯥꯗꯤ ꯅꯍꯥꯟ ꯑꯩꯒꯁꯨ ꯁꯩꯇꯥꯁꯦ ꯑꯩ ꯃꯃꯤꯡꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯥ ꯀꯥꯎꯔꯝꯃꯦꯅꯦ ꯀ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯕ ꯃꯤꯁꯦ ꯌꯥꯝꯅ ꯑꯗꯨꯅ ꯑꯩ ꯑꯃꯠꯇ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯏꯃꯥ ꯏꯟꯗꯣꯟ ꯑꯣꯏꯅ ꯑꯩꯅ ꯈꯟꯖꯩ ꯃꯌꯥꯝꯅ ꯑꯩꯅ ꯀꯥꯎꯔꯛꯇ꯭ꯔꯦ ꯃꯥꯅ ꯊꯦꯡꯅꯔꯒ ꯍꯥꯏꯔꯛꯑꯒ ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯔ ꯃꯥꯅꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯨꯒ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯁꯂꯨꯛꯐꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯃꯤ ꯋꯥꯔꯗ ꯅꯝꯕꯔ 10ꯒꯤ ꯔꯣꯃꯥ ꯅꯨꯄꯤ ꯑꯃ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯩ ꯇꯝꯄꯥꯛꯇꯒ ꯆꯠꯄꯗ ꯌꯥꯎꯕꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯂꯩꯔꯩ ꯇꯝꯄꯥꯛꯇꯒ ꯏꯁꯩꯒ ꯇꯧꯗꯅ ꯆꯠꯂꯨꯕ ꯃꯇꯝꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯑꯩꯒꯤ ꯐꯣꯇꯣꯒ ꯅꯝꯃꯤꯟꯅꯩꯌꯦ ꯃꯥꯁꯦ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕꯅꯤ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ ꯅꯪ ꯑꯩꯒꯤ ꯐꯣꯇꯣ ꯑꯩꯒ ꯅꯪꯒ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯂꯩ ꯑꯩ ꯈꯕꯔꯗ ꯍꯥꯞꯀꯅꯤ ꯌꯥꯔꯣꯏ ꯑꯗꯒꯤ ꯃꯥꯏ ꯊꯣꯡꯒꯥꯟꯗꯒꯤ ꯇꯧꯔ ꯊꯣꯛꯂꯛꯑꯦꯕ ꯃꯥꯁꯦ ꯑꯇꯣꯞꯄ ꯄꯥꯔꯇꯤꯒꯤ ꯑꯣꯏ ꯊꯣꯛꯂꯛꯑꯦ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯣꯟꯗꯅ ꯀꯞꯇꯅ ꯇꯧꯍꯧꯋꯤ ꯃꯥꯁꯦ ꯋꯥꯈꯜꯗꯣ ꯔꯣꯃꯥꯗꯣ ꯖꯤꯇꯦꯟꯒꯤ ꯄꯤꯔꯥꯡꯁꯤꯡꯗ ꯂꯧꯔꯦ ꯔꯣꯃꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯤꯁꯦ ꯈꯪꯅꯕ ꯍꯣꯠꯅꯕꯁꯦ ꯔꯣꯃꯥꯅ ꯀꯅꯥꯅꯣ ꯇꯦꯁꯥꯅ ꯇꯣꯝꯕꯤꯅ ꯀꯅꯥꯅꯣ ꯕꯤꯂꯥꯁꯤꯅꯤꯅ ꯀꯅꯥꯅꯣ ꯑꯩ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯤ ꯌꯥꯝꯁꯜꯂꯛꯄꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯆꯠꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯁꯂꯨꯡꯐꯝꯗꯒꯤ ꯂꯥꯛꯄꯁꯦ ꯁꯤꯗ ꯑꯗ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯃꯥꯅꯁꯨ ꯍꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯤꯔꯥꯟ ꯊꯦꯠꯆꯕ ꯋꯥꯅꯤ ꯊꯃꯣꯏꯗꯤ ꯅꯣꯏꯗ ꯂꯩꯌꯦꯅ ꯍꯥꯏꯔꯦ ꯃꯥꯅꯁꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯌꯦ ꯃꯥ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯑꯩꯒꯤꯗ ꯂꯩꯌꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯗꯥꯝꯒꯤ ꯐꯣꯇꯣ ꯏꯕꯥꯅꯤ ꯅꯝꯃꯤꯟꯅꯕꯗꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯆꯥꯎꯅ ꯊꯦꯠꯂꯤꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯐꯤꯔꯥꯟ ꯑꯇꯣꯞꯄ ꯆꯤꯡꯍꯜꯂꯒꯁꯨ ꯃꯥꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯇꯧꯔꯤꯅꯦꯕꯗꯣ ꯊꯣꯛꯂꯛꯏꯗꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯁꯦ ꯌꯥꯝ ꯊꯦꯡꯅꯩꯌꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯇꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯅ ꯆꯠꯄ ꯉꯝꯗꯕꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯒꯤ ꯑꯉꯥꯡ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯑꯩꯅ ꯇꯥꯃꯣꯗ ꯂꯥꯛꯑꯒ ꯇꯝꯃꯦ ꯋꯥꯔꯤꯁꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯋꯥꯈꯜ ꯀꯩꯁꯨ ꯍꯟꯊꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯍꯧꯕꯗ ꯆꯠꯄ ꯉꯝꯗꯕꯒꯤ ꯌꯥꯎꯔꯝꯃꯤ ꯃꯣꯏꯅ ꯃꯥꯗꯤ ꯂꯥꯛꯇꯕꯅꯤꯅ ꯋꯥꯠ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡꯁꯦ ꯊꯥꯒꯠꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯄꯤꯈꯠꯄꯤꯔꯛꯏꯀꯣ ꯃꯌꯥꯝꯅ ꯄꯤꯈꯠꯄ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯔꯛꯄ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯔꯛꯄ ꯎꯕꯗꯨꯗ ꯑꯩꯁꯦ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯑꯩ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯕꯨ ꯃꯌꯥꯝꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯅꯤ ꯍꯥꯏꯕꯁꯤꯃ ꯋꯥꯈꯜꯗ ꯈꯤꯇꯪ ꯐꯥꯒ ꯊꯝꯖꯔꯝꯃꯦꯕ ꯍꯥꯟꯅ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯃꯇꯝ ꯂꯩꯀꯥꯏ ꯆꯠꯆꯕ ꯃꯇꯝꯁꯤꯗ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯣꯏꯅ ꯈꯪꯉꯛꯄ ꯉꯝꯃꯦ ꯃꯥꯅ ꯀꯩ ꯋꯥꯈꯜ ꯈꯟꯕꯤꯔꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ BJP ꯍꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ ꯐꯤꯔꯥꯟ ꯌꯨꯡꯉꯝꯕ ꯑꯣꯏꯔꯇꯥꯁꯨ ꯃꯥꯅ ꯀꯧꯔꯒ ꯃꯥꯏ ꯁꯨꯃꯥꯏꯅ ꯀꯣꯛꯁꯟꯕ ꯆꯤꯡꯁꯤꯟꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯥ ꯐꯤꯔꯥꯟ ꯌꯨꯡꯕ ꯌꯨꯡꯗꯕ ꯃꯥꯅ ꯌꯨꯡꯕ ꯃꯥꯅ ꯑꯗꯨ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯁꯨ ꯈꯟꯅꯒꯨꯝꯁꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯆꯦ ꯃꯌꯥꯝꯁꯨ ꯂꯩꯌꯦ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯀꯧꯔꯨꯅꯨ ꯂꯥꯛꯑꯣ ꯃꯥꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯌꯦ
ไม่แน่มันจริงเลยแต่ก่อนจบแล้วจะไม่ได้หายก็ไอ้จะต้องจังขึ้นไปเนี่ยแล้วไอ้หายทางของมันช่วยอะไรนี่สิวันนี้วันนี้ทานอะไรก็ไม่อะที่ทานได้แต่วันนี้นะ나한 주마야 아프기 때문에 사사로 발라인 원이 사사로 왔다 세이사 아프기 잡이나 바다야 하시는 수는 럭하면 아프기 많이 오늘 팀사하시는구나 사티고나를 사티고나를 사사로 가지고 뭐 웅커면 뭐 웅마야이 타고 웅마야 야만에 더 그냥 맞습니까 아이는 하야시는 팀사지가 나는 그래서 또 바디는 다 고운 거 많아요 야월 많이 오지 이피데 야월 यार माने मतलब कि पिराई इतना हुआ ना है गाइस ऊपर शायद शौक नहीं बनेगा तो माने वो कुछ ऐसे ना है फोन नंबर से पिएगा या नहीं तो वो पिरा का ड्राइवर तो माइन तो होगा कोई इसे भी तो मेरी मामा की हाय को फोन में तुम हाय को सोचा थे तो मेरी मामा की यूं पिरा तो पगी में आते करी देना तो जो बाल में मनुष्य तो थंग में यूं मामा ले तो हाँ ठीक तो तो जब वो वाला हाय देगा तो कोई चीज़ मना पिरा की थे तले जी सुबह में तो फौजी की यार रोन हम ये पिरा की थे ने यार फौज सुबह में फौज पिरा थे सुबह में फौज लगे दिया मैं धीमे की वो जो ही नहीं सुबह में सुबह में तो मैं फौज सुबह में फौज है अरे कि हमको थोड़ा पसंद मैं इधर वो मऊ से ने वो जब मुका खुद है ये क्या पुनः है देखिए कि हम थोड़ा देखिए कि असी हम पन में लाओ ना सिंगापुर ले गए देखिए सिंगापुर है शुरू हो गया भाई ना खाया होगा ना पिज़्ज़ा ना मासी इंसान की कंपाउंड पुथों का तो इन्हें थोड़ा आगा यानी वो तो उन्हें थोड़ा कांदा अभी सोने का माने में बालाई तो इन्हें ये वो तो वैसे बोले इनके प्लेस गुजरात से माइन तो बस यहाँ थे नहीं है कोई अतुना कोई बनुशी भी बामी की पिराम थे लाजो कोई बनुशी भी बामी में आम याव है बा अतुना याव बने ना कोई ना मीसिंग से है कि बनुशी भी बाहर में थी कोई ना गसी नराम तो थोड़ा पढ़ना थी तामोना कोई तामोना एक पूरा बिना कोई थोक से नहीं से होगा ताम याव है अतुनी मतलब ताम कहीं कुबो ना मुका तो जरा बस यहाँ थोक थोड़ा में यहाँ में सुन बीरा मनी कोई ना मुझे ठंडा नहीं बस कोई हीरो के अंदर से कोई मुझे ठंडा नहीं बस कहीं नो नहीं कोई कहीं नहीं तार प्रजाबुक शिबा अमन बुद्धा तो प्रजाबुक शिजबा प्रजाबुक तसिंग थमोय सेंग नुक शिजबा अमगा अखोई बुद्धा तो अमगा थेंगरा पसे असि मसिदा ने बंदा मसिदा को वारिस अदुना अखोइना मसिको बसे आइजु फatu कुइरे रोक सिदा इने से सिम पाना ले जे सुमा से तुम थेंगा जरा ट्री दुगा हल्ला मन कोइ ने वे म्याम जु थेंगा रांगानी थेंगा बिरमनी बाबागी मतम दो सुमा मतम थेंगा बिगरा अखोइनासु यानी मकई मीगा माना जगह लोरे को तामोना सु समाइना नुपा मचा सिंग सुगारे नै तामोगा समाइना तामोना हाई सिनी काकाना हाई सबुंग हाई सिनी माना भैया रोय तो भैया वे फादर माने बतामोना अरे कि नुपी सिंग सुगारे अस कोई नुपी सिंग सिदी अस बेरा ने सि फादर मतलब थवा ने बिना से अभी मा तो माना रो अरे तो ये माना ना तो की बनाते हबा मग माना रो के तो अभी इसा इशू नहीं को थोक पदा कोइना चथोक पदा मारे थोकी बदा सुगाई मामा ओबेसिंग छिना तुम जाबम खंगम ओइदोनि हुंदा नै खंगम ओइदोनि अदु माइन तरोगा तवे अदुना चचर वगा तम सु याम हराव कया मयाम सु उपी एस सदु बदा सुगासी अदुना मयाम सु अइना लेकाई लोइना ngasina ama chapminare hiyeng ama punna pubo yaba mise nahan si sobita hoi pure ko adumaina marak ta sumayam aina gari thajara ke marak ta subu kur sema ga adumaina ka chappada ka chapmina sema yam su adumain toroga akoi makata koi naina maya puli ngai sidai na ka notang haijani ba maya am su maya am akoi bu su nuksi bidana su leire aduga chi su pal su akoi na tamos na ikule bana koi ras ti tawi bokti maya am su na su akoi bu thado piro ha ba sima isa da थाजा बसुले जे सान था यामना कॉन्फिडेंट होइना 100 थाजा जे रास दिवाना तना अदु कनम तो हाइजर के रिसे फाकी बात सुनाते आइना का मोदा हम बने वखल से गांग से तुम यार तब देखि तुम यार तो जिंदना ए तामोना हाय mo नम खगा थोस माइ करगा मी म्याम से उनारगा वारी बताइ छारगा खगा माइ थाजरगा नि हाय बतामोना सु अइना खल्ले सुमाइना तो अइना चामा लेतबदा अइना मयामगी तमक्ता तामोना अइ पुरबसने राजनीति तौरेरगा अइ चामा लेतबदा अइना सुमाइ तौरेरगदि अपन नुपीसिंग जुसुवाइ लक्षिंग थौराजि वालकनि को मयाम से थाजबदा
ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯊꯧꯒꯠꯄꯤꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯊꯧꯒꯠꯄꯤꯕ ꯑꯃ ꯆꯪꯉꯤ ꯃꯣꯏ ꯊꯧꯒꯠꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯇꯥꯔꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯁꯦ ꯊꯣꯛꯆꯔꯛꯄꯅꯦ ꯉꯁꯤꯁꯦ ꯑꯩ ꯊꯣꯛꯆꯔꯛꯏꯁꯦ ꯑꯩ ꯑꯝꯇꯁꯨ ꯁꯨꯃꯥꯏꯅꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯔꯥꯖꯅꯤꯇꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯇꯧꯔꯛꯄꯁꯦ ꯁꯨꯃꯥꯏꯅꯁꯨ ꯑꯩ ꯑꯝꯇꯁꯨ ꯌꯥꯎꯖꯔꯝꯈꯤꯔꯣꯏ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯩ ꯍꯩꯇꯦꯅ ꯍꯥꯏꯕꯗꯣ ꯑꯔꯥꯟꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯅꯨꯡꯁꯤꯕ ꯌꯦꯜꯂꯛꯄ ꯃꯌꯥꯝꯅ ꯉꯥꯡꯕ ꯍꯩꯔꯛꯄꯁꯦ ꯑꯩꯅꯁꯨ ꯑꯝꯇꯁꯨ ꯌꯥꯎꯖꯔꯛꯇꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯋꯥꯁꯨ ꯑꯝꯇ ꯉꯥꯡꯖꯔꯛꯇꯦ ꯑꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯃꯤꯅꯗꯤ ꯍꯥꯏ ꯁꯛꯇ ꯑꯃ ꯊꯣꯛꯎꯅꯦ ꯅꯪ ꯍꯩꯇꯦꯗ ꯑꯗꯣ ꯑꯩ ꯍꯩꯇꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯈꯪꯉꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯗꯣꯟ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅꯁꯨ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯕꯤꯁꯤꯒꯦ ꯍꯥꯏꯕꯁꯦ ꯈꯜꯂꯒ ꯄꯨꯛꯅꯤꯡꯁꯤꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯚꯣꯠꯀꯤ ꯋꯥꯗ ꯅꯠꯇꯅ ꯀꯔꯤ ꯇꯧꯕꯤꯁꯤꯒꯦ ꯃꯣꯏꯁꯤꯡꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯃꯇꯝꯗꯁꯨ ꯆꯍꯤ 16 ꯚꯣꯇꯔꯅ ꯍꯩꯔꯣꯛꯅ ꯀꯦꯟꯗ꯭ꯔꯗ ꯆꯜꯂꯦ ꯍꯥꯏꯕꯒꯨꯝꯕ ꯏꯅꯧꯅꯧꯕ ꯚꯣꯇꯔꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯆꯜꯂꯛꯄꯅ ꯑꯌꯥꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯄꯥꯜꯂꯀꯥꯟꯗꯅ ꯑꯌꯥꯝꯕ ꯆꯜꯂꯛꯄ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯅ ꯚꯣꯇꯔꯁꯨ ꯆꯜꯂꯦ ꯑꯩꯈꯣꯏꯗ ꯍꯦꯛ ꯆꯜꯂꯛꯄꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯀꯪꯒ꯭ꯔꯦꯁꯇ ꯁꯨꯝ ꯄꯤꯕꯤꯔꯛꯄ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯗꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯗꯁꯨ ꯁꯨꯝ ꯄꯤꯔꯛꯄ ꯂꯦꯡꯗꯕꯤꯗ ꯂꯩꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤꯅꯦꯕ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯆꯥꯒꯤ ꯐꯥꯔꯦ ꯃꯈꯪ ꯐꯥꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯁꯨ ꯂꯩꯕꯁꯨ ꯌꯥꯎꯔꯦ ꯃꯃꯧ ꯐꯪꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤꯅ ꯊꯦꯡꯅꯖꯔꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯉꯟꯅꯁꯨ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗꯁꯨ ꯗꯦꯕꯂꯞꯃꯦꯟ ꯋꯥꯛꯇꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯇꯥꯡꯗꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯛꯇꯪꯅ ꯊꯕꯛꯅꯤ ꯍꯥꯏꯕꯗꯣ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯇꯧꯖꯅꯤꯡꯕ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯇꯧꯒꯗꯕ ꯅꯠꯇꯦ ꯌꯨꯝꯗ ꯁꯨꯝ ꯐꯝꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯌꯨꯝꯗꯁꯨ ꯉꯥꯏꯔꯦ ꯏꯆꯥꯅꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯝꯒꯅꯤ ꯗꯤꯃꯥꯟ ꯇꯧꯔꯝꯒꯅꯤ ꯑꯗꯒꯤ ꯏꯄꯨꯔꯣꯏꯕꯅꯁꯨ ꯗꯤꯃꯥꯟ ꯇꯧꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯅꯨꯡꯉꯥꯏꯈꯤꯕ ꯀꯥꯡꯕꯨꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯨꯡꯉꯥꯏꯕ ꯀꯥꯡꯕꯨ ꯍꯥꯏꯁꯤꯁꯨ ꯄꯥꯔꯁꯦꯟꯇꯦꯖ ꯌꯥꯝꯕ ꯅꯠꯇꯦ 5% ꯐꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅꯀꯣ ꯑꯩꯁꯨ ꯉꯁꯤ ꯐꯤ ꯑꯃ ꯁꯦꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯆꯔꯛꯏꯁꯨ ꯑꯩꯁꯦ ꯃꯤꯅꯗꯤ ꯈꯜꯂꯝꯒꯅꯤ ꯑꯣ ꯃꯥꯁꯨ ꯀꯦꯔ ꯂꯥꯛꯑꯦ ꯃꯥꯁꯨ ꯋꯥꯈꯜ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯅꯤꯅ ꯈꯟꯕꯗꯣ ꯑꯗꯨꯒꯤ ꯂꯨꯛꯁꯇꯣ ꯑꯩꯈꯣꯏꯅ ꯎꯕꯤꯕ ꯌꯥꯗꯦꯕ ꯀꯦꯔꯒ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯅꯨꯄꯤꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯐꯤꯔꯣꯜ ꯑꯃ ꯁꯦꯠꯂꯒ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯊꯣꯛꯂꯛꯑꯦ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯕ ꯌꯨꯝꯅꯤ ꯅꯨꯡꯉꯥꯏꯕ ꯊꯣꯛꯂꯛꯏꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤ ꯈꯟꯒꯨꯝꯁꯦ ꯑꯩꯁꯨ ꯊꯣꯛꯂꯛꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯃꯝꯕ ꯋꯥꯈꯜꯅꯦꯕ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯩꯁꯨ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯣ ꯅꯨꯄꯤ ꯑꯋꯥꯕꯗꯣ ꯑꯩꯗꯤ ꯈꯪꯖꯕꯒꯤ ꯑꯩꯁꯨ ꯃꯌꯥꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯋꯥꯡꯗ ꯀꯩꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯂꯩꯔꯝ ꯐꯦꯄꯥꯂꯣꯝꯗꯁꯨ ꯉꯁꯤꯗꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯍꯧꯍꯜꯂꯦ ꯑꯩꯈꯣꯏ ꯁꯥꯄꯣꯟ ꯁꯥꯕ ꯁꯔꯞ ꯁꯥꯕ ꯙꯨꯞ ꯁꯥꯕ ꯀꯦꯟꯗꯜ ꯁꯥꯕ ꯑꯆꯥꯔ ꯁꯦꯝꯕꯒꯨꯝꯕ ꯂꯩꯗꯅ ꯁꯨꯒꯨꯝꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯩꯁꯥꯁꯨ ꯍꯥꯏꯗꯤ ꯏꯁꯥꯅ ꯇ꯭ꯔꯦꯅꯤꯡꯗꯨ ꯐꯪꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯂꯩꯖꯔꯒꯗꯤ ꯑꯩꯅ ꯂꯧꯁꯤꯡꯗꯨ ꯊꯣꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯂꯨꯄꯥ 100-150ꯅ ꯑꯩ ꯍꯧꯗꯣꯛꯄ ꯌꯥꯏ पैसा अचौबने हेक्टा बिजनेस तौरगा हादोक्पा याय हाबा वाखललोंजि खनबिरुनो अंबानी गाय ना खुनबा बिलियनर ओइसे इंडिया की रिचेस्ट मैन ओइ मैमसे अपिप्पा मचादि खौबा ngakane बलोइना हो अदुना अखोई माय बेच लुपा सामी समादगी चाम चनीदगी हौबा याबा गरासे अखोई पिसिंजु कुजि तौसे दे संगोई लेबा सिंसिदा चौबा लेबा सिंसिदा ए ट्रेनिंग पीबा इमीदुले ए पिजा जगे ट्रेनिंग से भी हत जगे मयामदा अदुगा मयाम ग्रुप सेबिरो नहागी दगी सिपाबा अदगी खन्ना हाबदा येंगुने अखोई सिं युमदा हजलकदा नुपा सिंजने पोरबा नुपा सिंजने चाको मतमदा युमि नुपिस की गुलिंगे हाबसु यावी demand to kanya ai sang matam na de sa angan ni chen be pesa ai phiwa be pesa ta sa na ba ching wan be pesa si myan da hara ka ne pa mi ma de do ya yaw aduna ai
ꯑꯩꯒꯤ ꯄꯨꯔꯛꯄꯒꯤꯁꯨ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯃꯆꯥ ꯃꯆꯥ ꯇꯧꯕꯁꯦ ꯃꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯨꯝꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯇꯕ ꯃꯥꯔꯀꯦꯠꯀꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯌꯣꯟꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯟꯖꯒꯦ ꯑꯗꯨꯒꯤꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯍꯥꯏꯔꯝꯒꯅꯤ ꯁꯔꯞ ꯁꯥꯕꯣꯟ ꯀꯩꯗꯧꯗꯣꯏꯅꯣ ꯁꯥꯄꯣꯟ ꯁꯥꯕꯣꯟ ꯑꯩꯁꯨ ꯍꯩꯅ ꯍꯥꯏꯔꯝꯒꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯁꯥꯕ ꯍꯩꯔꯤꯕ ꯁꯔꯞ ꯁꯥꯄꯣꯟꯁꯦ ꯃꯥꯔꯀꯦꯠꯇ ꯃꯤꯅ ꯄꯥꯝꯕ ꯑꯣꯏꯔꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯍꯥꯞꯄꯤꯕ ꯃꯥꯒꯤ ꯄꯣꯠꯆꯪꯁꯦ ꯆꯥꯡ ꯑꯁꯨꯛ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯑꯗꯨꯒ ꯑꯃꯅ ꯁꯥꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯣ ꯍꯥꯞꯄ ꯌꯥꯕꯅꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅꯦ ꯃꯌꯥꯝꯅ ꯍꯩꯅꯔꯤꯁꯤꯅ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯉꯁꯥꯏ ꯈꯤꯇꯪ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯑꯃ ꯆꯪꯉꯛꯄꯅꯤ나 ꯃꯌꯥꯝꯅ ꯑꯗꯨꯒꯤꯗꯣ ꯇ꯭ꯔꯦꯅꯤꯡꯒꯤ ꯇ꯭ꯔꯦꯅꯔ ꯑꯃ ꯌꯥꯎꯔꯒ ꯍꯩꯍꯟꯅꯤꯡꯉꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯦ ꯑꯃꯨꯛꯀ ꯄꯤꯊꯠꯄꯤꯔꯛꯑꯣ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯃꯁꯤꯁꯨ ꯇꯧꯖꯅꯤꯡꯕ ꯑꯗꯒꯤꯅ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯁꯨ ꯑꯩꯅ ꯍꯥꯟꯅꯗꯤ ꯍꯧꯅꯁꯨ ꯍꯥꯏꯖꯕꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯒ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯌꯦ ꯃꯣꯏꯁꯨ ꯉꯥꯏꯔꯦ ꯅꯣꯡꯃꯗꯤ ꯃꯣꯏꯁꯨ ꯑꯩꯅ ꯍꯥꯏꯕꯅꯦ ꯅꯣꯏꯁꯨ ꯅꯣꯡꯃꯗꯤ ꯅꯌꯨꯝ ꯄꯥꯟꯕꯗꯣ ꯉꯥꯛꯇꯅꯤ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯅꯪꯒꯤꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕꯗꯨꯅꯁꯨ ꯑꯣꯏꯒꯗꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯍꯥꯏꯕꯅꯦꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯅꯁꯨ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯧ ꯃꯁꯦꯟꯗꯨꯅꯁꯨ ꯎꯁꯤꯠꯂꯛꯀꯗꯣꯏꯅꯦ ꯃꯥꯗꯤ ꯄꯩꯁꯥ ꯊꯣꯛꯏꯕꯅꯤ ꯃꯥꯗꯤ ꯊꯣꯛꯏꯅꯦ ꯍꯥꯏꯔꯒ ꯇꯧꯗ꯭ꯔꯅꯤ ꯃꯧ ꯃꯁꯦꯟꯃꯛꯇꯁꯨ ꯈꯔ ꯄꯩꯁꯥ ꯄꯥꯏꯕꯗꯨꯅ ꯈꯔ ꯀꯩꯅꯣ ꯇꯧꯅꯗ꯭ꯔ ꯂꯩꯅꯗ꯭ꯔꯅꯦ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯚꯦꯜꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯁꯤꯒꯨꯝꯕ ꯑꯩꯅ ꯊꯧꯅꯥꯁꯦ ꯄꯤꯖꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗꯣ ꯃꯣꯠꯇꯣ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯗ ꯑꯩꯅ ꯁꯤꯟꯖꯗꯅ ꯂꯣꯏꯖꯔꯦ ꯃꯣꯏ ꯃꯤ ꯃꯁꯤꯡ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯁꯃꯥꯖꯒꯤꯁꯨ ꯁꯨꯃꯥꯏꯅ ꯁꯤꯜꯂꯦ ꯑꯩꯅ ꯅꯨꯄꯤ ꯌꯨꯠꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯔ ꯇꯧꯅꯤꯡꯉꯤ ꯍꯥꯏꯌꯦ ꯑꯗꯨ ꯄꯥꯔꯂꯔ ꯑꯩꯈꯣꯏꯒꯤ ꯍꯣꯃꯣ ꯑꯃꯗꯤ ꯑꯩꯅ ꯇꯧꯔꯒ ꯇꯧꯍꯜꯂꯦ ꯍꯣꯃꯣꯗ ꯈꯔꯗꯤ ꯍꯩꯕ ꯃꯥꯜꯂꯦ ꯄꯥꯔꯂꯔꯒꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯒꯤꯁꯨ ꯇꯧꯅꯤꯡꯕ ꯀꯩꯀꯩ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯄꯥꯔꯂꯔ ꯈꯛꯇꯪꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯐꯤ ꯁꯥꯕꯒ ꯍꯩꯕ ꯂꯩꯗꯅ ꯑꯗꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯈꯔ ꯍꯩꯌꯦꯅ ꯍꯥꯏꯔꯒ ꯑꯗꯨ ꯍꯩꯌꯦꯅ ꯌꯥꯔꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯏꯆꯥꯅꯨꯄꯥ ꯂꯩꯇꯕꯗꯨꯗ ꯑꯩꯁꯦ ꯆꯠꯄꯅꯦꯕ ꯒꯥꯔꯤꯗ ꯇꯣꯡꯕ ꯑꯩꯁꯦ ꯑꯊꯥꯞꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯂꯧ ꯁꯅꯥꯅ ꯂꯝ ꯑꯃ ꯐꯤ ꯉꯥꯛꯇ ꯁꯥꯕ ꯑꯃ ꯑꯗꯨꯒꯤ ꯂꯝꯗꯨꯗ ꯈꯨꯟꯗꯨꯗ ꯆꯠꯄ ꯃꯇꯝꯁꯦ ꯐꯤ ꯁꯥꯔꯝꯃꯦ ꯑꯗ ꯐꯤꯁꯦ ꯐꯖꯅ ꯁꯥꯏ ꯅꯪ ꯑꯁꯥꯃꯟꯗꯤ ꯀꯌꯥꯅꯣ 9,000 ꯍꯥꯏꯌꯦ ꯐꯤ ꯑꯃ ꯁꯥꯕꯗ 9,000 ꯑꯗ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩꯗꯤ ꯀꯌꯥꯁꯨ ꯈꯪꯗꯦ ꯐꯤꯁꯨ ꯀꯌꯥꯁꯨ ꯈꯪꯉꯝꯃꯣ ꯃꯌꯥꯝꯅꯁꯨ ꯑꯗꯣ ꯉꯁꯥꯏꯒꯤ 15,000 5,000 ꯄꯤꯕ ꯀꯨꯟꯒꯤꯕ ꯐꯤ ꯅꯠꯇ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ 9,000 ꯄꯤꯕ ꯐꯤꯗꯣ ꯑꯁꯥꯃꯟꯗꯣ ꯊꯥ ꯑꯃꯗ ꯉꯁꯥꯏꯒꯤ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯁꯥꯕꯁꯨ ꯉꯝꯕꯁꯨ ꯌꯥꯎꯏ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯍꯩꯍꯧꯔꯒꯗꯤ ꯃꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯕꯁꯦ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯗ꯭ꯔꯕ ꯑꯗꯨꯒꯤꯗꯨꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯊꯥꯖꯒꯦ ꯑꯗꯨꯁꯨ ꯑꯩꯅ ꯇꯦꯂꯧ ꯆꯅꯥ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯑꯩ ꯊꯥꯖꯒꯦ ꯏꯕꯦꯝꯃ ꯀꯕꯤꯇꯥ ꯍꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯕꯦꯝꯃ मासु खंगमनी हुजिके आइना हाइबा तेलौ सना हाइबा लमदुगी मासे अदुगी नुपी रोमा नुपी स तरो फी थादा जने लौदना तौरिसे माना मगाइदान पी नत्रा तो मा नुपी स गाइदान पीरगा मासु मसी मागी फी लंगा दौरिसे तौजरिसे मा तौरिने असुमाइना तौरगा मी कना इंटरेस्ट लेजगे हाबिदुसु अइ मतें पांगजगे कना हाबिरो छिसु को मासु अदुमाइना तौरगा इनेबा अदुमाइना मयामना हदी नुपी मचासिंगसु कोइ फ्रीदा लेहनगुसी अदु मयामना करी मोर पिबी बले अगसु दुम हाबिरो ngasiगि दु डिसिजन जे लौबि कनु मयामना को हदी युमदे यौरकादा कोइ होरेन अदुगि हता मरी ममानि पिरसु कसु गाइदे खनाबिरगा कनाना के जोसिगे नाना के दोबा माना के दोबा सेक्शन खाइदो बिरगा तौबिरो दुमाइ तौरगा लेकाइ गे दि ने हो सुमारे अदुगि सोंजलापना हाइसे सागी hay pina hadura sumare bar mapang lero ko doi neba hadura pai se bar mapang lero tamani anaina tamo da hamlena ko tamo da hamlena tamo hanore ka kai le tomo tamo tha le jore he rokta le jore hangno tamo ne bahi rokta le ni an tha le bar mapang lero da he hadura adaina mo haile tamo du matam da halura bine ko boss le pora jarina अदुने कना मिस लाफिरो हायो बने अदा कई हारगे द तामन ए ला कनिना सभी गुबा दगी मेमु गुमा मयाम ला तुम ला फिरिदा
ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯋꯥꯔꯤ ꯁꯥꯕꯅꯤꯀꯣ ꯑꯩꯅ ꯃꯤ ꯌꯥꯝꯈꯠꯂꯛꯄꯗꯨꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯄꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯤꯇꯤꯡꯗꯤ ꯅꯠꯇꯦꯀꯣ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯕꯥ ꯏꯆꯥ ꯄꯨꯟꯁꯦ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯁꯩꯇꯥꯅ ꯁꯤ ꯇꯧ ꯑꯗꯨ ꯇꯧ ꯍꯦꯛ ꯆꯨꯝꯊꯣꯛꯄꯤꯌꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯁꯦ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯈꯣꯏꯔꯝꯖꯩ 저기 이제 강민들이 저기 누구에게 하나 본인이 해서 와판 마야도 답이네 나시시 이거 파트 마야니까 와 넘버 이거기 마히라기 마이벤 시에션 마로방 신부는 막나 이거 제대상바 마루이나 신나마 신이다막 이거 그거 공연 커미티 तरफ 마야니까 वार्ड नंबर 11 की महिला सिंह अमसुंग मरोपांग ख्वाई खुरुमक्कु हान्नगा थाली चरी अमसुंग इमं मनुनि तरफतगी हान्नगा थाली तब फंगम चरी लोइनना मतुंग ताबदा पार्टी सिना मतक खुरुमक्का हेरो पातु माया लेकाई वार्ड नंबर 11 को काउजेरोय हाइबो वफम पुना मक्की मफमदा नौंगना हान्नगा चरी